पाउजरी यम्फम ओइबा मरोइबा पाउ खराब दे तौजरी काउब्रुबु खुदुम चनब होदरप यारोय हाउमे काउब्रु येलो मिसिंग की लाइफमने इरमदम सिगी येलो मिसिंग काउब्रु द खुंदा लैदारंबगी मयक संगलबा खुदम ngasichu leire मदुमकना चाही खुदिंगी काउब्रु लाइफम द खुरुमदुना ngakchenbagi thabak chathaduna laklibane काउब्रुबु खुदम चनब होनरप यारोय मसी येलो मिसिंग बसिंग नरपगी खुदमने मसीदा कमिटी ऑन प्रोटेक्शन एंड प्रिजर्वेशन ऑफ माउंट काउब्रु हाइबा कुकी सिंगे ग्रुप अमना काउब्रु सिंगदा नो चर्च टेंपल मस्जिद एट माउंट काउब्रु काउब्रु लाइगी लाइसंग छाबा यारोय हैरकलिबा आसी फेडरेशन ऑफ हाउमेगी मेकेदगी CPP of Mount Kaubruda Aksina Wafam Kara Tamlakli. Ngasi Federation of Haumida Press the Doropaserol Asida Tamlakli Wafam de Kaubruda Ate Temple Church Masit Chaba Yaroi Hybidi Maram Zai Aduga Lamdam Sigi Yellow Missing Life from the Lisang Chaba Yaroi Hybidi Nakogi Authority Nate Harupum Kang the Pamasagi Lining Later Bamina Iramdam Asigi Puaribo Singaroi Dabani Aire. Serol asina hai oirakli papipam asida Manipur Sarkarna CPP of Mount Kaubruda lamdam sigi puari takpipam thoge lamdam sida saidanglaga mapu sabagi thabak thadokadabane natrabadi saidang khompirakdaba yai CPP of Mount Kaubruda khangkadaba amana Hindu gi laifam Amarnath Tirupati Gaznath Puri Vrindavan Kamekhya na singbada laisang chaba yaroi hairubada Hindu singna kari pakhom pirakani maphamadu da sajile aibada kari khodongti pathokani aibadu khanthagada Tingbina ba yaudana Myanmar dagi hajilaglaga singi mafam kuding da khunta sillaga mafam kuding nakoi gini airak ba yaroi nakoi lamdam sida saidang bani haiba kautaba phai aire nagalamarom da kaubru singi singdon da lairipa laifam lenda kaubru ipa imagi laisang chadaba ngasi ure puyung tamkhre hauropum kandaba yade haiba wakhallon da kaubru singi singdon da lairipa singburoi tamburoi gi hauropum oiriba kaubru ipa imagi laisang chadaba ngasi Mahusa kan balop uripok sorbon tinge na chintuna angom ningthogi masa ibongo poirai tonna ore puyung tamkhre ore puyung tamba asige mari leina mahusa kan balop uripok sorbon tinge gi maikai digi phongdorak pada thoromasi manipur gi maiding ningthau sana jawpa laichem bana ore puyung tambi gadabani adubo khodong sara bakhar dagi ningthau uyawbangam khidre angom ningthogi masa ibongo oina thabirak kaubru ipa imagi laisang asi sana bu ore puyung tambi khibane thoromasi le miyoi chamarom saruk yar Jaraduna pangthokibane masi maru oida lamda masida leiriba chingburoi tamburoi punna nungsina tung koina lamina nabagidamak kaubru ipa imagi laisang chanaba ore puyung tambane matam kuina dagi ngasi phawa sabang ngamdana lakba asi sajaraga lining ki koklen oiriba asina mapung phana sagat laba matam dada malemda leiriba mipum khudim achumba lambida khongthang bangamgani haina takpirak badagi khongthang ase paikhatpani hairi Panba yabadi kaubru sing da kari kumba mawang amada natragana yanaba hiram kharda yanaduna kaubru sing da church laisang natragana masjid saba yaroi natragana urep uyum tamba yaroi aina sing da based of loop Committee on Protection and Preservation of Mount Kaubru Kauba loop amana phongdorak pa laikhrabane masiga iroinana kaubru sing da leiba midai kaubru laifamlen bot lurapat laifamlen sacred site ne aina hokeba November chechet kuntarukda Manipur like an alak thora kibagan loina namit asidagi paragan namit humpu tha anigi manungde yaning ba amadi hiram asida haining ba warol lair basu haibayagani haina lengak na khan khabane laifam lel asikak natana kaubru singdon da lairiba lai ikon habidit lai pukri amadi thangjing jing da lairiba ibudau thangjing gi khobamju luraba laifam den haina lauk thokrabane atopa pau amadana number 4 ga kona da miyoi ama phare ngasi ayuk pung taruk taba matamda Thawbal police ki team amana ningel kaithel da achat awok sing check tawbagi thabak chathabada nupa ama number program 3.35 ka kona na phare aire pharaba miyo esik maming khaidem Prem Kumar Kauye ningel awang lekai degine mahaki mathakta Thawbal police da case amala khutuna makhata na thijin umjin bagi thabak chathaba aure aire sok lising ali kun ge bharat ke khwaidagi phaba police station taragi maming laukthokle Manipur ki Nongpok Sangmai PS na laiba kasigi police station Lising taraga daruk sadruk humdrama thoigi manungda khwaidagi phaba police station oire Mathau phajana pangthokpa police station sing mana pinaba amasong station sing ki marakta changdamna ngamna balebak sin bathungna sahi khudingi bharat laingak na khwaidagi phaba police station sing khangaduna lagle komsi sahi ki onesu bharat ki khwaidagi phaba police station taragi mamik laukthokpada Manipur ki Nongpok Sangbai PS na khwaidagi phaba police station oire Amorob da leibak asiki police station lising taraga taruk chatruk hundraga mathoigi manungda Nongpok Sangmai PS na ahan batarak pada araw pangthok na ragle sok lising ani tara mga da Gujarat ke kusu da pangthok ke police ke director general singi mefam manungda Prime Minister Narendra Modi na pi ke bajathang singi matung ina thabak asi pangthok bane
Police station sing changdamnaba thabak jing paikhatnaba amasung miyamdagi phangba wafamsingda yumpham oiraga makhoi gi thabak fajra phangthokpagi thak lepnaba PM na khangankibane. Home Affairs Ministry na sahi asi khwaidagi faba police station sing khanaba thijinke corona laichatna maram oiduna chathok chachan gi athingba sing leiba maramna manung anjinba mafamsingda leiba police station sing yaubada khodong chadaba thengnake matung tarakpada survey adu sarkar gi chana kanglon sing gi matung ina pangthokhe. CISF की कमांडेंट यावना मियोही मरी सिरे सामगनी फुतरुक पॉजिटिव ओइरे हौकी बपुंग कुनमरी दा कोविड-19 सेंट्रल इंडस्ट्रियल सिक्योरिटी फोर्स CISF की कमांडेंट यावना मरी सेनखरे CISF की कमांडेंट अदु बेटिंग इंटरनेशनल एयरपोर्ट पोस्टिंग तावरे कोविड-19 पॉजिटिव ओइरपदगी महक जेनिम्स हॉस्पिटल लाइकन नदुन लाखिबने अदुम ओइनमक महक ngara ahin leina aduna maram oiraga laikhidre aire aduga atopa miyoi ahum aduna Imphal West amasung Bistopur district dagine makoi Sija hospitals amasung Ras Medicity da laikana bangamdana laikidabane ngasi phawada laichat asina sian kiba migi masing chani marfudra mari sokre hauki bapung kun mari ki manungda Central Armed Police Force ge personal taramathoi yauna miyoi chamagani putaruk nauna positive oirakre aduga miyoi chani kunthra mangana laina asidagi phagalaktuna discharge tawkre haujik phawada positive oiba migi masing lising kun manga samga kunthra ga taruk sokre discharge tawkiba apunba masingda lising kun mathoi samaga humraga ni thoi sure phagalakpagi sangchada marfutaruk dasmik nipan ani yaure haire school campus ta yum chajilamba thinglubada ungkhanakre Thaubal gi nongpok sing manakta leiba hana standard English school haina leirambadagi aujik na school asi mutkraba matungda leingakna recognition chu kakraba aduga haujik school asigi secretary cum principal oiriba miyoi asina lona bhag masagi mingda nama onsilambadagi Thaubal apun ballob talna High Court of Manipur da ke soknar gai chara kasida amuka su principal asige masasin halarai jum sajilambagi wauda ngasi mafamadu da tal ke kangbuna jum chabat lemna arobada nakal ani ki marakta ungkhatna ba thokre ngasi ungkhatna bagi thawdok adu tabadagi Thawal police station ki SI Shothin rising ba police team ama laktuna khamjan ke High Court case asi sathariba mafam asida court ki final judgment ama laktri ba nakal ani maki mi amata sangbiganu aiduna nakal ani maki miyosingda themjan ke Panbajai school asigi ana principal cum secretary oramba andakta leikhidaba Thawal khunawdagi laisram dana joina school asi mutkraba matungda lehuri balam ase mahak masagi oibi yanaba nama onsin lambadagi Thawal laikai mari apunba body amu oiba Thawal apun balupna mapamasi school leitrabanira public ki atai development ki hiram amada sijinna ba preserve tawiu aina lainga ki mari lainaba singda takna duna lakhibane yamna ngakba thodok amada huina mi gi kut ama chelakpada awu basik angakpa poknakre Maram Bazar ki BRTF mandir manakta migi yethangba khut ama huina chelaknaga thamlambadagi angakpa poknakre thaudok adu tha asigi anida Senapati district ki Mau police station gi kharom da kilometer 35 rom chatlaga leiba Maram Bazar thokibane khudakta Mau police station ki person singna huina chelakliba adu lakhutkibaga loinana mafam adu gi akoibada Assam Rifles amasung Maram Bazar village authority ki mihut chingka loinana thibahumba ki thabak chathake aduba mi adu gi likhunti phangba ngamkhide Hiramasi gamari lainana Mau police station da chumoto case ama lakutkre kanagumba pau khangbai lairagadi managna police station da pau bibiu aina Mau police station ki OC inspector Jona Rapuba chawangna phangdorakle Madhya Pradesh da hi laksin pada manga sire Madhya Pradesh ki Agar Malwa district aibat Tiller dam da hi ama laksin badagi angang ahum jauna mioi manga sikhre aina police official amana ngasi phangdokre Agar ki sub divisional police officer JT Umatna phangdokpada Damadu ki atopa nakal da leiba laisang amada chatnabagi damak nopi ani amaso angang ahumdo ngarang nomit jungba matungda apikpa hi amada dam adu lalakpat leibak thipa thodok adu mayung nakibane magna aiki thodok adu ki pau phangbaga kudakta rescue team amana thiba humba ki thabak sathabada makhoi manga maksina phangke thodok asiga mari lainana police na case malokhle aina su SDBO na phangdokle nagalambarom da su Assam ki accident da mahiroi manga sire Assam ki Kasar district da makoi gi gari ga truck amaka thengai na badake college damlipa mahiroi manga sikre aina police na ngasi phongdokre laikhidraba manga mak Badarpur da leiba NG college ki BSc mahiroi singni aina phongdokladuna police official amana aike ngarang class loiraba matung makoi college da gi hanbagi lambi da thodok adu Kartigo Rakhiv road ta thokibane official duna aike makoi gi gari ga pochai thanna puduna lakpa truck amaga thongkai na bududa mahiroi ani kodakta sikhiba loinana atopa ahumna sokhe Asok pasang adu khudakta manak nakpo hospital amada pokhatke adubo mahiroi ani amasu sina purakle aina lauthoki aina phongdokladuna aike atopa mahiroi amana Silchar Medical College and Hospital da refer tawraba matung laikana bangamdana sikhe
अरोइबदा कंटेंट असिगे मरुइबा पाउ खरा असिबा पाउदम जरिबा मणिपुर लोकल न्यूज यूट्यूब चैनल अमदी फेसबुक पेज असिदगी येंगबिरबो पुनमक थागाचरी लोइनना चैनल असिना अदुमदा कानारबदी सब्सक्राइब लाइक एंड शेयर तौबा काउबी गुनु पुनमक अमुखाना थागाचरी।